अहानबदा यामना मरोइब अपडेट खरा थमजगे नागालैंड Nscn FRGN हाइबो फेक्शन अमा अमुक सेमख्रे नागागी पिस्टोक मतम कुइना सथरबसु सोल्यूशन पुरक्तबदगी अनौब फेक्शन अमुक सेमबनी हाइरि Minister na luchingduna surrender tawraklaba lalhaubasingi homecoming ceremony pangthokadari Ministry of Defence ki Manipur Nagaland amasung Southern Arunachal Pradesh ki PRO amasung spokesperson gi maikaidigi pirakpa cherol amada hayeng nungtil pung 3 tarakpada Imphal gi Mantri Purkhi Garrison da Laiba Colonel Biplov Tripathi Training Center lalhaulupsingi surrender tawraklaba cadre okpagi homecoming ceremony ama pangtholagani hari thoramasida Chief Minister Fction Chaona thoiba mithunglen oigani amasung Manipur lenga ki sangnai singsu saruk yabaga loinana Armed Forces singsu yaugani hari singthaningai oigadaba thoramasida saruk yanaba amasung paulo nabagi damak media gi miyoi singna hayeng nungthil pung 2 makhai tarakpada thoram pangthokpamda lakpiu haina sufongdurakli Nscn rule manungda sidokraba Silongi Purana Rajbari Sagatri Icham Chamba architect amana yadabana matam changmani athubada saba horagani minister Manipur ki puwariga sagonarakiba khakte natuna state asina laiba asigi fibanungda tinkiba adungai kumja 1949 ki September 21 da matam adugi Manipur ki ningthau Maharashtra Bodhchandra na Union of India ki mute singa merger agreement kuyek pinakiba mafam su oiriba Silongi Manipuri Rajbari bo Manipur da president rule gi lengak leiringai mamangi kumja 2025 ki October 9 da thugaiduna sidokrabasu hauzik tha 8 henjilaklaba fawba sengba sagatpagi mami tamdri Manipur na India da tinkhibagi puwari asing asigi mirol da su chamamnaba ama oidun lerkli basi state asina British ki makutagi kumja 1947 taning tamba fanglaba matung Manipur State Constitution Act 1947 semduna thangnaba chahi kumja 1948 tamiyam gi mikhal pangthokna Manipur Assembly linkrabani masigi matung kumja 1949 da Maharashtra Bodhchandra Manipur bu India da punsinbagi major agreement ta khuyek pirubagi thawung adu matam adugi miyam gi mihutna linkhiba Manipur lenga ka tanaramde haibagi wafam lairibani Maharashtra Silong da kauraga nampuda khuyek pihankibani haina ngasi fawba Manipur gi tongan CSO singna ningdon pomba yauribani puwariga tana thanaba yaroidaba mafam asibu Manipur da president rule laingakna thugaikibadu state asigi puwari bu muthatnaba hotnabani haiduna Manipur gi miyamna kanba mawongda yaningdaba phongdorakibani amasung khongjang fawba changsinnarakibani Kali gi Parliament House manakta barricade chair gas kapa amasung lichaina kanthabagi thodona pikthankhre Climate social activist Sonam Wangchukna Union Education Minister Dharmendra Pradhan resign tawgadabani haiba yauna tungan demand sing taksiladuna chara hinbagi khongjang changsilakrabasu Delhi High Court na piba direction amagi matungina police na faraga namduna Safdarjung Hospital da layingkraba matungda mahaki khongjang bu sawgatliba Cockroach Janata Party na Jantar Mantar da makata na khongjang changsilakpagi iroinana Nscn na NH 37 Imphal Jirbal nambi faunadre ngasi nungthil fawda one way da faunanaba honari Haukiba numit kharani gi mamangda NH 37 Imphal Jiribam paringda laiba Tamenglong district ki sarukta highway asigi nakalda laiba chingdagi nunglaiba kintharakpadagi highway paring asida mahusagumna ahangba amasung pot puba truck sing yauna passenger gari sing chathok chasin tawbada khudongchadaba mayoknarakpadagi lambi paring asigi thaudang lawrakliba National Highway Infrastructure Development Corporation Limited NHIDCL na panthaduna sengdokpagi thabak chatharakpadagi chathok chasin tawba yaraklaba matungda amu hana landslide rockslide thorakpadagi fauna bang yadre Thawdosagi matangda pauche sina phangba report singi matungina Imphal Jiribam lambi paringi mafam kayada landslide rockslide amadi mudslide ki thawdok sing mayoknare Congress amasung BJP hunaduna politics ki khudongchaba lawnaba hotnaba tokpiro miyamna taningdre tombi State asigi haujik lairiba tangtu laitadaba fibam masida Congress amasung BJP anina hunaduna khudongchaba lawnaba hotnabagi thabak tokpiro leibak kanbaromda mai onsinsi haina Shiv Sena Manipur State Unit ki President M Tombi na ngasi Babuparada laiba party sigi office ta pangthokiba paugi mifam amada phongdokre mahangna makha tana haikibada ngasi lamdam asida thokliba thowaningdaba thawdo watho kaya asi mamangi matamda laiba asida amasung state asida lengak sasan tawduna lakhiba Congress na maru hulamba ngakthani maram aduna Congress na miyamda utchaiduna ngang saklakliba asi miyamna munna nainabiu lamdam asida chahi ahum hena mai chaktuna lairiba asi matau karamna loshingadage haibasi khannadana mikhal naksilaklaga Congress na BJP hunba aduga BJP na amu Congress hulaga wangangba miyamna taningdre mikhal naksilaklaga laibaki oiba issue Kulai oina sizinaduna bot khombagi thabak tawbiganu irang asina maram oiraga miyoi kaya sikre amasung
ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯑꯃꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯗꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤ ꯍꯥꯏꯕꯁꯤ ꯀꯣꯡꯒ꯭ꯔꯦꯁ ꯑꯃꯁꯨꯡ ꯕꯤ.ꯖꯦ.ꯄꯤ ꯑꯅꯤꯅ ꯀꯥꯎꯗꯕ ꯐꯒꯅꯤ꯫ ꯚꯣꯠꯀꯤ ꯅꯤꯁꯥꯗ ꯍꯨꯟꯅꯕ ꯇꯣꯛꯄꯤꯔꯣ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯅꯤꯄꯨꯔ ꯃꯩ ꯍꯧꯅ ꯆꯥꯛꯂꯤꯕ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯟꯁꯤꯒꯦ ꯍꯥꯏꯕꯔꯣꯝꯗ ꯆꯪꯁꯤꯟꯃꯤꯟꯅꯁꯤ꯫ ꯀꯣꯡꯒ꯭ꯔꯦꯁꯅ ꯂꯩꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯁꯥꯟꯇꯤ ꯍꯟꯖꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯔꯥꯟꯕꯅꯤ꯫ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯊꯥꯖꯕꯤꯒꯅꯨ꯫ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯁꯨꯡ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯀꯌꯥ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯀꯥꯎꯊꯣꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2005ꯇꯒꯤ ꯍꯧꯅ ꯂꯝꯗꯝ ꯑꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯁꯨꯁꯥꯏꯟ ꯇꯧꯅꯔꯝꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯃꯁꯨꯡ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯌꯩꯈꯥꯏ ꯊꯨꯒꯥꯏꯈ꯭ꯔꯕ ꯀꯧꯕ꯭ꯔꯨꯒꯤ ꯁꯤꯕ ꯃꯟꯗꯤꯔ ꯑꯃꯁꯨꯡ ꯂꯣꯏꯖꯤꯡ ꯂꯣꯏꯌꯥꯗ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯎꯃꯪ ꯂꯥꯏꯒꯤ ꯂꯥꯏꯁꯪꯁꯤꯡ ꯑꯈꯪ ꯑꯍꯩꯁꯤꯡꯒ ꯇꯥꯟꯅꯗꯨꯅ ꯁꯦꯝ ꯁꯥꯅꯕꯒꯤꯗꯃꯛ NDA ꯑꯃꯁꯨꯡ RSSꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯦ꯫ ꯑꯊꯨꯕꯗ ꯁꯦꯝ ꯁꯥꯕ ꯍꯧꯔꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ Nscn ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯊꯝꯕ ꯇꯥꯔꯕꯗꯤ ꯂꯩꯉꯥꯛ ꯑꯁꯤ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯒꯅꯤ꯫ ꯂꯣꯏꯅꯅ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯏꯍꯧ ꯈꯣꯡꯖꯪ ꯁꯣꯏꯗꯅ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯈꯪꯐꯝ ꯊꯣꯛꯏ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯁꯤ ꯑꯣꯄꯟ ꯖꯦꯜ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯒ ꯆꯞ ꯃꯥꯟꯅꯔꯤ꯫ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯇꯥꯔꯤꯕ ꯃꯤꯇꯩꯁꯤꯡꯅ ꯇꯝꯄꯥꯛꯀꯤ ꯂꯝ ꯈꯔꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯔꯒ ꯃꯅꯤꯄꯨꯔ ꯑꯁꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯈꯜꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯟꯒꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯅꯤꯡꯇꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯍꯥꯏꯕꯁꯤ ꯈꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯗꯨ ꯁꯥꯒꯠꯇꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯍꯥꯏꯕ ꯇꯛꯁꯤꯟꯕ ꯉꯝꯐꯝ ꯊꯣꯛꯏ꯫ ꯃꯗꯨ ꯅꯠꯇꯅ ꯃꯃꯤꯡꯇꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯒ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯃꯩ ꯏꯛꯂꯕ ꯈꯥꯡ ꯑꯃꯗ ꯉꯧꯗꯅ ꯊꯝꯕꯒꯨꯝ ꯊꯝꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯨꯝꯗꯦ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯉꯥꯛ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯂꯝꯖꯥ ꯁꯥꯔꯥꯒꯤ ꯁꯛꯂꯣꯟꯗ ꯊꯝꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯔꯥꯜꯅꯤ꯫ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕꯗ ꯃꯤꯌꯥꯝ ꯌꯥꯎꯗꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯨꯝꯗꯕꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯂꯩꯕꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯔꯨꯜꯁ ꯑꯣꯐ ꯂꯣ ꯃꯄꯨꯡ ꯐꯥꯅ ꯆꯠꯄ ꯑꯗꯨꯒꯨꯝꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯒꯗꯕꯅꯤ꯫ ꯆꯤꯡꯗꯅ ꯇꯣꯉꯥꯟꯕ ꯂꯣ ꯑꯃ, ꯇꯝꯄꯥꯛꯀꯤ ꯁꯔꯨꯛꯇꯅ ꯂꯣ ꯑꯃ ꯆꯠꯄꯒꯨꯝ ꯇꯧꯗꯨꯅ ꯀꯥꯡ-ꯈꯣꯡ ꯆꯥꯏꯗꯨꯅ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯈꯨꯠꯂꯤꯡꯕ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯔꯥꯜꯅꯤ꯫ ꯂꯣꯏꯅꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯀꯔꯝꯕ ꯃꯤꯠꯌꯦꯡꯅꯣ, ꯀꯔꯝꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯁꯥꯟꯅꯔꯤ ꯍꯥꯏꯕꯗꯨꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯈꯪꯐꯝ ꯊꯣꯛꯄꯁꯤꯡ ꯑꯁꯤ ꯈꯪꯁꯤꯟꯅꯗꯅ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯗꯨꯅ ꯂꯩꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕꯒꯤ ꯂꯥꯟ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯟꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯐꯝ ꯊꯣꯛꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡ ꯑꯁꯤ ꯀꯔꯤꯁꯨ ꯅꯠꯇꯦ, ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯚꯥꯔꯠ ꯂꯩꯉꯥꯛꯇ ꯏꯆꯪ ꯊꯧꯅ ꯍꯥꯏꯕ ꯉꯝꯕ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯁꯤ ꯂꯧꯗꯅ ꯃꯃꯤꯡꯇꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃ ꯊꯝꯂꯒ ꯂꯩꯉꯥꯛ ꯑꯁꯤꯗ ꯃꯟꯇ꯭ꯔꯤ ꯃꯟꯗꯜ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯅ ꯅꯨꯡꯉꯥꯏꯕꯅ ꯑꯋꯥꯕ ꯈꯪꯗꯦ ꯍꯥꯏꯕꯒꯨꯝ, ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯩꯅꯨꯡꯗ ꯂꯪꯁꯤꯟꯕꯒꯨꯝ ꯊꯝꯂꯒ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯂꯩꯕꯒꯨꯝ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯃꯗꯨꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ 3 ꯍꯦꯜꯂꯛꯂꯕ ꯂꯥꯟ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯐꯣꯡꯕ ꯌꯦꯛꯅꯕꯁꯤꯡ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯈꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯟꯈꯠꯇꯨꯅ ꯊꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯏꯆꯪ ꯊꯧꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯍꯥꯏꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯁꯤ ꯂꯧꯕ ꯉꯝꯗꯕꯗꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯤꯚꯝ ꯑꯁꯤ ꯁꯣꯛꯆꯤꯜꯂꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯂꯧꯎ ꯁꯤꯡꯎ ꯃꯇꯝ ꯑꯣꯏꯔꯛꯄ ꯑꯁꯤꯗ ꯂꯧꯃꯤꯁꯤꯡꯅ ꯃꯁꯥꯒꯤ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯁꯨ-ꯅꯣꯝꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯗꯧꯔꯤ꯫ ꯃꯗꯨꯅ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯃꯅꯤꯡꯇꯝꯅ ꯆꯠꯄ ꯑꯃꯗꯤ ꯁꯨꯕ ꯅꯣꯝꯕ ꯉꯝꯗꯕ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯜ ꯐꯥꯎꯕꯗ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕꯅꯤ꯫ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕꯗ ꯃꯤꯌꯥꯝ ꯌꯥꯎꯗꯕ ꯑꯃꯗꯤ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯗꯕ, ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯖꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕꯗꯒꯤ ꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯈꯪꯐꯝ ꯊꯣꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯂꯩꯉꯥꯛꯂꯣꯏ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯈꯣꯝꯖꯤꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯗꯨ ꯁꯥꯒꯠꯇꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯚꯥꯔꯠ ꯁꯔꯀꯥꯔꯗ ꯏꯆꯪ ꯊꯧꯅ ꯇꯛꯁꯤꯟꯗꯨꯅ ꯏꯪ ꯇꯞꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯊꯤꯟꯊꯗꯅ ꯂꯧꯕ ꯆꯨꯝꯒꯅꯤ꯫